Pmjay scheme gi Makhada state asigi private hospital Singda patient sing Laiyeng satakibagi handokpam thokpa senpham langana handoktabadagi scheme asi satnararoi haina lawram warep adu handoktuna khudaktagi private hospital Singda scheme asi satnaragani haina Association of Healthcare Providers of India Manipur chapter gi maikaidagi phongdorgli Association of Healthcare Providers of India Manipur chapter ki President Dr. Palin Khundongbam amasung Secretary Dr. James Elangbam na puna khujek piduna thadorki bacherolamada Manipur lenga ki Commissioner Health Suman Singh amasung Association isugi member singa Commissioner ge office tangarang pangthoki ba mifamda scheme asugi matang da lenga ki maikedagi handopam thokpa senpham handongna ba atubada thabak lokholagani haina khangalakhi Masiga loina patient sing na thengnari ba khudong sa da ba singi yenglaga Association asina Makhada na private hospital singda scheme asi sanana ba warep lokhi bani lenga kapuna thabak tawminaduna lamdam asigi miyamda magul leiba ana layengi khudong sa ba phangana ba association na honari Hairi